ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯀꯅꯥ ꯑꯃꯅ ꯑꯋꯥꯡꯕ ꯐꯨꯔꯥꯗ ꯂꯥꯟꯗ ꯑꯋꯥ ꯑꯅꯥ ꯈꯪꯗꯅ ꯂꯦꯜꯂꯤ, ꯑꯗꯨꯒ ꯀꯅꯥ ꯑꯃꯅ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯔꯦꯛꯄꯁꯨ ꯌꯥꯎꯔꯤ꯫ ꯃꯔꯛꯁꯤꯗ ꯂꯥꯏꯕꯛ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯆꯥꯡꯌꯦꯡ ꯃꯈꯜ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗꯤ ꯅꯨꯡꯄꯥꯜ ꯑꯣꯟꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯔꯛꯁꯤꯗ ꯀꯅꯥ ꯑꯃꯗꯤ ꯆꯦꯛꯂꯥꯒꯨꯝꯅ ꯑꯊꯤꯡꯕ ꯂꯩꯇꯅ, ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯕ ꯂꯩꯇꯅ ꯆꯦꯛꯂꯥꯒꯨꯝꯅ ꯃꯅꯤꯡ ꯇꯝꯅ ꯍꯤꯡꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯀꯅꯥ ꯑꯃꯅ ꯄꯣꯟꯗ ꯌꯣꯛꯄ ꯆꯦꯛꯂꯥꯒꯨꯝ ꯀꯩꯗꯧꯉꯩ ꯃꯅꯤꯡ ꯇꯝꯕ ꯐꯪꯒꯅꯤ ꯈꯟꯅ ꯍꯤꯡꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯆꯦꯛꯂꯥꯒꯨꯝꯅ ꯃꯅꯤꯡ ꯇꯝꯕ ꯍꯦꯟꯃꯜꯂꯕꯁꯨ ꯑꯋꯥꯕ ꯅꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯄꯣꯟꯗ ꯌꯣꯛꯄ ꯆꯦꯛꯂꯥꯒꯨꯝ ꯍꯤꯡꯂꯤꯕ ꯀꯌꯥꯗꯤ ꯃꯅꯤꯡ ꯇꯝꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯪꯂꯥꯟꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜꯅ ꯂꯦꯞꯇꯅ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜꯁꯤꯗ ꯂꯩꯅꯥꯁꯨ ꯄꯣꯟꯗ ꯌꯣꯛꯂꯤꯕꯤ ꯆꯦꯛꯂꯥꯒ ꯄꯥꯡꯈꯛꯀꯨꯝ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯄꯨꯝꯕ ꯃꯥꯡꯅꯕ ꯄꯣꯛꯂꯛꯄ ꯃꯆꯥꯅꯤ ꯈꯟꯅ ꯃꯄꯥꯜ ꯏꯄꯥꯟ ꯊꯣꯛꯍꯟꯗ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯈꯜꯂꯤꯕꯒꯤ ꯃꯔꯝꯅ ꯂꯩꯅꯥꯅ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯡ ꯅꯥꯝꯃ ꯁꯣꯏꯅꯥꯏꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯅꯥꯒꯤꯁꯨ ꯃꯐꯝꯗ ꯃꯆꯥꯅꯨꯄꯤ ꯁꯣꯏꯅꯥꯏꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯟꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯅ ꯂꯩꯅꯥꯕꯨ ꯃꯄꯥꯜ ꯏꯄꯥꯟ ꯊꯣꯛꯍꯟꯗ ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯝꯂꯤꯕꯅꯤ꯫ ꯂꯩꯅꯥ ꯃꯈꯣꯡ ꯁꯣꯏꯅꯥꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ, "ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯅꯁꯨꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯍꯟꯕꯤꯔꯝꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯥꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯩ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯥ ꯃꯥꯒꯤ ꯀꯥꯗꯨꯗ ꯄꯦꯟꯗꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯩꯅꯥꯒꯤ ꯃꯄꯥ ꯃꯃꯥꯁꯨ ꯃꯆꯥꯅ ꯍꯦꯛ ꯍꯦꯛ ꯀꯞꯆꯕ ꯑꯗꯨ ꯎꯔꯒ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯑꯋꯥ ꯑꯅꯥꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯇꯠꯇꯅ ꯅꯤꯗꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯔꯒꯗꯤ ꯃꯄꯥ ꯅꯨꯄꯥ ꯃꯥꯂꯦꯝꯅ ꯃꯆꯦꯅ ꯂꯥꯏ ꯌꯦꯛꯄ ꯄꯥꯝꯖꯕ ꯑꯗꯨꯗ ꯂꯥꯏ ꯌꯦꯛꯅꯕ ꯆꯦ ꯇꯨꯔꯤ ꯄꯦꯟꯁꯤꯜꯅꯆꯤꯡꯕ ꯀꯌꯥ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯅꯥ ꯂꯥꯏ ꯑꯃ ꯌꯦꯛꯂꯤꯉꯩꯗ ꯃꯄꯥꯕꯨꯡꯗꯨ ꯌꯨ ꯊꯛꯇꯨꯅ ꯆꯪꯂꯛꯂꯒ ꯃꯆꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ, "ꯏꯆꯥꯊꯣꯏꯕꯤ, ꯅꯪꯅ ꯑꯁꯤꯕꯨ ꯌꯦꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣꯅꯦ? ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯎꯠꯄꯁꯨ ꯌꯥꯔꯣꯏꯗꯕꯗ"꯫ ꯂꯩꯅꯥ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ, "ꯕꯥꯕꯥ, ꯃꯤꯃꯥꯡꯗ ꯎꯠꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯑꯁꯨꯝ ꯌꯦꯛꯄꯅꯤ"꯫ ꯂꯩꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯕꯨꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯂꯒ ꯅꯤꯡꯕ ꯀꯥꯏꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯅꯥꯒꯤ ꯃꯄꯥ ꯅꯨꯄꯥ ꯃꯥꯂꯦꯝꯁꯨ ꯀ꯭ꯂꯥꯁ 7 ꯇꯝꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯈꯔ ꯐꯥꯎꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯂꯤꯖꯥ ꯀꯧꯕꯤ, ꯈꯦꯡꯈꯦꯡ ꯂꯥꯎꯕꯤ, ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕꯤ, ꯔꯦꯡꯛ 2 ꯇꯥꯕꯤꯗꯨ ꯃꯍꯥꯛꯅ ꯉꯥꯎꯖꯔꯤꯅꯦ ꯍꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯤꯖꯥꯗꯨ ꯃꯆꯦꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯍꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯃꯆꯦꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯦꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯂꯩꯅꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯤꯖꯥꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ, "ꯆꯦꯇꯣꯟ, ꯃꯥꯂꯦꯝꯅꯗꯤ ꯅꯣꯡꯃꯇ ꯃꯆꯦ ꯑꯃ ꯂꯩ ꯍꯥꯏꯅ ꯄꯟꯗꯦꯅ, ꯃꯣꯏꯒꯤ ꯃꯆꯦꯗꯨ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ"꯫ ꯇꯣꯟ ꯇꯞꯅ, "ꯂꯤꯖꯥ, ꯃꯣꯏꯒꯤ ꯃꯥꯂꯦꯝꯒꯤ ꯃꯆꯦꯗꯨ ꯃꯈꯣꯡ ꯅꯥꯝꯃ ꯁꯣꯏꯅꯥꯏꯕꯅꯤ, ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯅꯤ, ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯅ ꯂꯤꯖꯥ ꯑꯃꯗꯤ ꯃꯆꯦꯗ ꯂꯩꯅꯥꯒꯤ ꯃꯔꯝꯗ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯂꯤꯖꯥꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯣꯟꯗ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯝꯄꯥꯛꯇ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯊꯣꯛꯈꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯂꯤꯖꯥ ꯃꯥꯂꯦꯝꯒꯗꯤ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯂꯤꯖꯥꯁꯨ ꯃꯆꯦꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯂꯤꯖꯥꯗꯤ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯗꯅ ꯂꯩꯅꯥꯒꯤ ꯃꯔꯝꯗ ꯃꯥꯂꯦꯝꯗ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ꯫ ꯂꯤꯖꯥ ꯍꯥꯏꯔꯞ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡꯗ, "ꯃꯥꯂꯦꯝ, ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯅꯆꯦ ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯅꯣꯡꯃꯇ ꯍꯥꯏꯗ꯭ꯔꯤꯗꯤ? ꯉꯔꯥꯡ ꯆꯦꯇꯣꯟ ꯍꯣꯏꯗ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯆꯦ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯁꯨꯛꯈꯪ ꯈꯪꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯒ ꯋꯥ ꯌꯥꯝꯅ ꯂꯣꯠꯂꯦ ꯅꯪꯁꯦ"꯫ ꯃꯥꯂꯦꯝ ꯃꯆꯦꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯗꯨꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯋꯥ ꯂꯥꯡ ꯀꯔꯤꯁꯨ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯤꯖꯥꯗꯤ ꯁꯥꯎꯅ ꯃꯥꯂꯦꯝꯗ ꯑꯗꯨꯃꯛ ꯆꯩꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗ ꯃꯥꯂꯦꯝꯗꯣ ꯏꯀꯥꯏꯕꯅ ꯂꯣꯏꯕ ꯇꯥꯔꯦ ꯈꯟꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯈꯛꯅ ꯂꯤꯖꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯂꯤꯖꯥꯗꯗꯤ ꯇꯥꯏꯅꯕ ꯉꯝꯗ ꯃꯥꯅ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯂꯤꯕ ꯑꯁꯤ ꯃꯆꯦꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯆꯦꯕꯨ ꯃꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯅ,
Iche, nangna soinabi ama oiramdrabadi ngasi aina nanglibi kaibase nanglam loidabaniko. Asi khana numid adudagi hauna malemna masegi manakta asum lapthokpa horoklami. Lainasung mapani ku koiba mataw adu ubada yamna nungaizaramde. Adubu mapadadi karisu haramde asumna matam khara haukrabagi tungda malem koigi school da painting exhibition nama tawrami. Malem exhibition aduda yamna yawninglami. Adubu mahakti lai yekpadi kaya khuloiramde aduna mahangna asum khalakpada maseda fazaraba lai ama yekhallage haina khallammi. Malem nahan makhaidi maseda hainadaba mataw ulamba adu toklaga maseda amu kesinaba horaklami. Lainasung mapana kesinnarakpadu karigumba hainingba ama leire haiba khanglammi. Aduna karisu thoina khanjindana abungo nangna tawriba khadrakto ai loina khangle yareko karino nangna haninglibudu ko hairu kaidarage. Masigi wadu tabada malem ngai haktumina lerami aduga ataigi nate daiche akoigi school gi painting exhibition ama tawni hai adugi lai am tik piyo laina nokladuna adugi oire nang asai ki kesenari je hoise aina yekpada ke sukairu haragadi ichena yekraka loire. Malem masena adumna ilai laina yathorakpa aduda yamna haraujarami. Lainasung mapana harauba mataw ullaka yamna haraujarami. Asumna laina fazaraba lai ama malemna painting exhibition da yaunabani haina yekpirami. Matamna haukhibana school painting exhibition adugi numit adusu oirammi. Numit aduda school principal aduna malemgi lai adu ubada mamit koptana yengduna lerami. Exhibition aduda saruk yariba akhang ahi mayamnasu magi lai adubu yamna thagatnarami. Exhibition adugi manama thum yentokpagi matam yoroklabada malemna program adugi makok oiduna ahanba manama thum phanglammi. Malem ahanba mana phanglabada harauna mayumda halaktuna masida nungaiba paw adu tamlammi. Pawdu tabada imungi mi kaisu yamna haraunarami adubu lai adu wana yeksariba lainadadi kananasu thagat wahi ama fawga haibiramde. Mathangi numitta itha thajatana malem khoigi school gi principal adu makhoigi yumda laklammi. Malem ingangakna sir kari matangi oirabano aigi sida lakliba sibo. Principal adu nokladuna Malem nangna ngarang exhibition da utkhiba lai aduga sap manaba lai ama hauji aigi mima asida yektaba yadre. Malem makhoigi principal na hairakliba wadu tabada kari khumsige khanbada khumpham khanglamde. Tasengna laidu mana yekpa nattabana laidu principal gi mamangda yekpa sungamloi aduga masena yekpani haina amu hairurabadi minamba thabak tawi haina thina seraklabadi khanna makhut masadu noiduna tumina leplam. Mataududa principal adu nokladuna malemda lai adu mana yekpa natte haiba laidu yengbada khangi haina hairaklami. Madu tabada malemdi mihundu mathong maram khangdana chongba horaklami. Aduna ipa pakhatna sir laidu aigi ichena yekpani aibo mukta ngakpiyu sir. Principal adu handak muksu adum nokladuna fare nakhoigi nasedu asida mukta kokthoro aduga ngarangi laiduga samanaba lai ama aigi mimangsida yel. Madu tabada malem imungda prap sangkhirami aduga masedu samduna makhoigi principal adugi manakta thokminaraklami. Principal adu laina ubada khitang nungaitaba farami adubu lainadi karisu khandana nokphet tawduna duri aduna lai adubu yekpa horaklami. Principal adu lainana yekliba lai aduda ngaihak munna yengduna lerami aduga malem do onsinduna malem nakhoigi imaga babagadi. Malem nokladuna sir imungda lay isa. Wadu tabada principal na malemda makhoiga wari sage harami. Malem so imungda thuna chensinkhiduna mamaga mapagadu kokthoklami. Mama mapa anidusu principal na laktuna phamlamba aduda khitang di koktak charami. Adubu principal aduna matai manauda karigi masanupibu imungde losillaga thamlibano mahaki haisingba asidi mayami mangda uthokadabani harami. Madu tabada lainagi mapabungdu masanupida nungaitana yenglaga oza ichanupibu miyamgi nongnafam oigadra haina pakhatsatuna tawni. Madugidamakta karisu khangano haina numit adudagi hauna principal aduna mateng pangbiduna lainana yeksaba laisingdu miyam mamangda utpa horaklami. Matam amada masabu mimana dabini khanduna imungda namsinduna thamliba mama mapadu ningamdaba fawraklami adubu lainana di makhoida ninda tawba karisu leramde madugi mahut mama mapa imung manung amadi mahapu miyam mamangda sakhangnaba hotnabada mateng pangbiriba maupa amadi mahaki school gi principal adubu
ꯂꯩꯅꯥꯅ ꯍꯟꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯐꯅ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯔꯕꯁꯨ ꯂꯥꯏꯕꯛꯀꯤ ꯆꯥꯡꯌꯦꯡꯗ ꯈꯥꯡꯕ ꯀꯟꯅ ꯂꯦꯞꯈꯤꯕꯅ ꯂꯩꯅꯥꯗꯨ ꯀꯥꯏꯅꯊꯪꯗꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯎꯠꯇꯨꯅ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫